mayambu ahan maktada wari na chunggi maikidagi ikok no na taram noksari ngasisu aikhoina miyamgidamakta puraga laksari aikhoina thajarakpa warida heloi laba warigi kulhumdoi suba tangka tabidasi heloi labi kulhumdoi suba tangka ngarangi tangka aduki makha jatharak matamdani heloi laba amadi atopa saroi se makhoi ni chap manakre amubi phe amadi akut makhoi ohumbu chelaga puriba lamhaba tumhaba laising sibu makhoi ni yam chathina maithi pirami makhoi ni wahalami asumna maithi ba piba lorabatung makhoi singa se wari ngyak sane makhoi na amatoina punsilaba matamdadi atopa saroi phattaba singna karimata hajin mangamdaba chang mangamdaba gi mong mato kaya asida amubi phe aduga akut yamna pelami hojikti magi mayum maki pangla saduna adum lakna matamni akut amadi phe su makhoi gi khutok gi mahidu gi matengna magi mayum maki pangkre amubi su heloi laba amadi atopa saroi silurana mayum makai tamalame amubina mayum yorabada ani asibu chapmana miyeng da mani yengi nusina wari kaya masarame ai potharage ai yamna ware nakhoi su nangi na phamda leiro phajana pothau ko haduna amubina wa hiram laga mahak pothaba changki asom da su phamong da longna tumlaga akut wakhalase mon yamna khale hojikti akhoi gi mateng ase heloi laba amadi maikhet maru saroi na pange adu oi pataragadi asiguma saroi kaya asi thengnabagi muhutta aigi punsi si hena chawkhanaba khare hena mai panabgidamakta makhoi dagi mateng khara lowse ai mathau tadra makhoi dagi mateng khara lowbana phroidrane wakhalase yamna khalle aduga nakalamuram dasu phe mana phamungna tumlingai mama mapa anina asom ka da wari sanabase tarame makhoi na hai phe se yumnasu yam tuna leite masi madawsu khara yade mamang dasu amuk mangkiba kaya matawbunina ngausinabsu khara ngausine maksibu nupi thiel sira haduna mapan hari phedi yamna ngawba langba pamjo mini mak nupi koide mamanasu magi nupana hairiba wasi yaninge ibungoda muktang ayudo haudoki khallibane khangdine makhoi mamanab ahumase adum pullaga ngawbaga langbaga karibu tawribunu khangde aisu amuktang hainilibani mama mapa ani se macha nupa si nupi thielaga ngausinabsi khara phagadra khanduna wari sanabani phe makhoi sariba wari sitarami wari du tabadagi phesu wakhan khalai ima babungna sariba wari se aigi maramdane haigumdana ai hoji phau nupi koide imanaba amubi amadi akut ka pullingai asigumasi nongmata khalude hojikti akhoi gi damakta mateng pangnaba saroising heloi laba lebanina tabak tawdribasu chawkhat piyanaba lambi amadi makhoi digi nibana phani aduga luribadi ai nupi amadi koibana pharoidrane imanaba amubi gidi magnu sijabi ketuki lei ai gidi amata leite adu waragadi ai karam toni wakhalase adum khalai wakan se dum khalamadagi ngihaktangi matungdadi phese wakhalama lae hes wakhalama aigi wakhalama kari wakhal khudok adugi mahina hojikti mana thoning ba koning mafumda chalaga nupi masak phajaba maga wakhal manaba nupi ase phangbri yengi habigi wakhalama pheda khalai o wakhalama lae masi khalaga hayengdi angana matamasida amuktang pangtholage haduna phena khanba hore asumna nungaibu wakhalama khallaga phe tumkhirami asomdasu amubigi yumge akoibada makhet maru sarwesina koi pai pari atop lai phattaba sing lakbra haduna mana question sinari heloi labana angur pabi bathak tungli heloi labsu wakhalama lae wakhaldu lakpadagi atop makhet maru sarwe du manak tamna mahak changkre aduga makhoi ani wari sane heloi labna harami akoina tabang miram lela sida kayam kuni yetlaga legani makhoi gi marakta akoina sum yetlaga lebse masi gi mahutta makhoi ahum masibu nungainaba makhoi ahum gi yaifanaba thabak khara akoina tobibana pharoidra saroi sing lakba thenaba saroi sing mayuknabana akhoi gi thau oibagi mahutta makhoi gi yaifanaba kadeguma khara khanmana pharoidrane heloi labagi wadu tabada atoba saroi amado manas khumi maksu masi pami makhoi gi mateng panglibina haduna adum yetlaga lebse makhoi pamde makhoi gi nungai yaifanaba lambi sinbidamba aduga makhoi su saroi sina maning tamna atopada leikibase yamna pamlai makhoi na nong phadok korokka matamna makhoi gi mateng pangma natana
ꯑꯗꯨꯝ ꯁꯪꯂꯒ ꯂꯩꯕꯁꯦ ꯃꯈꯣꯏ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯦ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯕ ꯂꯝꯕꯤ ꯈꯔ ꯁꯦꯝꯕꯤꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯋꯥꯈꯜ ꯑꯁꯤ ꯈꯟꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯍꯥꯟꯅꯗꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯍꯨꯝ ꯑꯁꯦ ꯑꯗꯨꯝ ꯄꯨꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯐꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯕ ꯌꯥꯎꯗ꯭ꯔꯦ꯫ ꯐꯦ ꯂꯥꯛꯇꯕꯅꯤꯅ ꯑꯀꯨꯠꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯐꯦꯅ ꯄꯥꯏꯕꯅꯤ꯫ ꯐꯦꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯗꯥꯏꯗ ꯐꯧꯗꯣꯛꯁꯤꯒꯦ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯈꯪꯕ ꯃꯥꯅ ꯈꯔ ꯈꯔ ꯆꯠꯂꯨꯕ ꯂꯝꯁꯤꯡ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯁꯤꯒꯤ ꯂꯝ ꯑꯁꯤ ꯃꯁꯤꯗ ꯍꯦꯛꯇ ꯐꯧꯗꯣꯛꯂꯒꯦ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯂꯝ ꯑꯗꯨ ꯃꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯐꯧꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯐꯧꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛꯇ ꯑꯍꯜ ꯑꯃꯈꯛ ꯆꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯐꯦꯅ ꯐꯠꯂꯅ ꯐꯧꯗꯣꯔꯛꯄꯁꯤꯗ ꯀꯔꯤꯅꯣ? ꯑꯍꯜ ꯑꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯨꯕꯗ ꯐꯦꯅ ꯏꯕꯣꯛ ꯏꯕꯣꯛꯁꯨ ꯄꯥꯈꯠꯈ꯭ꯔ ꯃꯥꯜꯂꯦ, ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯐꯦꯅ ꯐꯧꯗꯣꯔꯛꯄꯁꯤꯗ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯆꯤꯡꯈꯠꯂꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯁꯣꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯁꯦ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯤꯡ 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 ꯆꯦꯟꯈꯤꯔꯝꯃꯤ꯫ ꯐꯦꯅ ꯏꯕꯣꯛ ꯑꯁꯦ ꯑꯩꯕꯨ ꯀꯤꯔ ꯃꯥꯜꯂꯦ, ꯍꯦꯛ ꯇꯥꯟꯅꯕꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯦꯡꯍꯧꯔꯤ꯫ ꯃꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯈꯨꯟ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯀꯣꯏꯆꯠ ꯆꯠꯂꯤ, ꯌꯦꯡꯂꯤꯕꯅꯤ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯎꯕ ꯃꯇꯝꯗ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯕꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯃꯗꯨ ꯌꯥꯎꯗꯕꯗꯒꯤ ꯃꯐꯝꯁꯤ ꯑꯊꯤꯕ ꯉꯥꯛꯇꯅ ꯄꯣꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯤ, ꯈꯔ ꯈꯔ ꯐꯖꯕꯁꯨ ꯄꯣꯛꯂꯗꯤ ꯐꯒꯗꯕ꯫ ꯃꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯁꯣꯜꯂꯒ ꯑꯃꯨꯛꯁꯨ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯩ ꯁꯣꯜꯂꯤ꯫ ꯃꯥꯅ ꯆꯠꯂꯨꯕ ꯈꯪꯂꯨꯕ ꯂꯝꯁꯤꯡ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯐꯧꯗꯣꯛꯂꯒ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯇꯥꯅꯦꯛ ꯆꯥꯔꯨꯗꯕꯗ ꯂꯩꯁꯥꯕꯤ ꯅꯠꯇꯕ ꯃꯧꯁꯤꯡ ꯃꯥꯅ ꯐꯧꯗꯣꯔꯛꯄ ꯃꯐꯝꯗ ꯂꯩꯔꯝꯕ ꯌꯥꯎꯏ꯫ ꯃꯁꯤꯗꯁꯨ ꯃꯈꯣꯏ ꯑꯁꯤ ꯈꯪꯗꯨꯅ ꯆꯦꯟꯅꯩ, ꯀꯩꯅꯣꯝꯃ ꯊꯣꯔꯛꯂꯦ ꯀꯩꯅꯣꯝꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯐꯦꯁꯨ ꯃꯈꯣꯏꯅ ꯀꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯤꯔꯤꯕꯅꯣ, ꯑꯩ ꯇꯥꯏꯕꯪ ꯃꯤꯅꯤ, ꯑꯩꯕꯨ ꯀꯤꯒꯅꯨꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯥꯅ ꯐꯧꯗꯣꯔꯛꯄꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯑꯀꯤꯕꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯐꯦꯁꯨ ꯁꯣꯜꯂꯤ꯫ ꯑꯩꯅ ꯐꯧꯗꯣꯔꯛꯄꯁꯤꯃ ꯃꯧꯒꯨꯝꯕ ꯑꯍꯟꯒꯨꯝꯕ ꯍꯅꯨꯕꯤꯒꯨꯝꯕ ꯉꯥꯛꯇꯗ ꯐꯧꯗꯣꯔꯛꯄ, ꯂꯩꯁꯥꯕꯤ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯐꯧꯗꯣꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯕꯅꯤ꯫ ꯃꯈꯣꯏꯁꯤ ꯀꯤꯔ ꯃꯥꯜꯂꯦ꯫ ꯃꯊꯪ ꯄꯥꯎ ꯇꯝꯅꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯇꯥꯜꯂꯛꯄ ꯇꯥꯔꯦ꯫ ꯑꯩ ꯂꯣꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯐꯦ ꯆꯠꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯊꯣꯔꯛꯄ ꯈꯔ ꯌꯥꯎꯏ, ꯆꯤꯟꯇꯣꯡ ꯌꯥꯏꯇꯣꯡꯕꯤ ꯑꯗꯨꯒꯨꯝꯕꯤ ꯉꯥꯛꯇꯨꯅ ꯇꯧꯏ꯫ ꯃꯥꯅ ꯄꯥꯝꯖꯕ ꯀꯌꯥ ꯌꯥꯎꯗꯦ꯫ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯊꯣꯔꯛꯏ꯫ ꯃꯁꯝ ꯁꯥꯡꯉꯤꯍꯦ, ꯐꯖꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗ ꯁꯛꯀ ꯃꯥꯅ ꯈꯜꯂꯝꯕꯒ ꯆꯥꯟꯅꯔꯝꯗꯕ ꯌꯥꯝꯅ ꯌꯥꯎꯏ꯫ ꯐꯦꯁꯨ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤꯁꯨ ꯀꯣꯏꯗꯕꯅꯤꯅ ꯀꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯅ ꯍꯥꯏꯅꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯈꯪꯕ ꯂꯝꯁꯤꯡ 4-5ꯁꯤ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯂꯩꯃꯜꯂꯛꯇ꯭ꯔꯕꯗ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯅ ꯃꯇꯣꯏꯅ ꯊꯤꯔꯕꯁꯨ ꯐꯪꯗꯦꯅꯦ꯫ ꯋꯥꯈꯜ ꯑꯁꯦ ꯂꯥꯡꯇꯛꯅꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯁꯨ ꯀꯗꯥꯏꯗꯅꯣ ꯄꯣꯊꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯆꯠꯂꯨꯕ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯌꯥꯝ ꯐꯖꯕꯅꯤꯅꯦ, ꯂꯝ ꯀꯣꯏꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯅꯦ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯐꯦ ꯃꯗꯨꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯩꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯐꯥꯎꯗꯣꯛꯅꯕ ꯇꯧꯏ꯫ ꯂꯧꯕꯨꯛ ꯂꯝꯕꯤꯅꯤ, ꯂꯝꯕꯤ ꯃꯇꯥꯏꯗ ꯎ ꯐꯖꯅ ꯍꯧꯏ꯫ ꯃꯇꯦꯛ ꯑꯁꯦ ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯁꯣꯜꯂꯒ ꯐꯥꯎꯗꯣꯛꯅꯕ ꯇꯧꯕꯅꯤ꯫ ꯆꯞ ꯆꯥꯅ ꯐꯥꯎꯗꯣꯔꯛꯂꯦ꯫ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗ ꯅꯥꯀꯟꯗ ꯎꯁꯤꯡ ꯐꯖꯅ ꯍꯧꯔꯤ꯫ ꯇꯥꯝꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯆꯤꯡꯌꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕꯁꯤ ꯎꯔꯒ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯀꯣꯏꯔꯨꯕ ꯃꯥꯅ ꯆꯠꯂꯨꯕꯗ ꯑꯋꯥꯕ ꯅꯪꯈꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯄꯣꯊꯥꯅꯕ ꯀꯣꯛꯅꯕ ꯇꯧꯔꯤ꯫ ꯃꯐꯝ ꯑꯁꯤ ꯂꯝꯍꯥꯡꯅꯤ, ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯐꯦ ꯇꯞꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯐꯖꯕꯁꯤꯕꯨ ꯌꯦꯡꯂꯒ ꯄꯨꯛꯅꯤꯡ ꯍꯨꯅ ꯁꯩꯊꯥꯖꯔꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯤ꯫ ꯃꯊꯪ ꯑꯗꯨꯝ ꯆꯠꯄꯗ ꯆꯤꯡꯌꯥꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇꯨꯗꯤ ꯃꯥ ꯍꯥꯟꯅ ꯆꯪꯂꯨꯕꯁꯨ ꯇꯧꯗꯦ, ꯆꯠꯂꯨꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯌꯥ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯅ ꯆꯥꯎꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯅꯠꯇꯦ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯁꯥ ꯃꯔꯦꯡ ꯏꯀꯨꯡ ꯀꯨꯡꯂꯕ ꯑꯁꯪꯕ ꯃꯅꯥꯁꯤꯡꯅ ꯄꯨꯟꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤ꯫
ꯃꯁꯤꯅꯁꯨ ꯁꯣꯜꯂꯤ ꯍꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯅꯪꯒꯤ ꯅꯁꯥ ꯅꯔꯦꯡ ꯅꯪꯒꯤ ꯎꯅꯥ ꯃꯌꯥꯝ ꯑꯁꯤꯅ ꯌꯥꯛꯂꯕ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗꯒꯤ ꯑꯩꯕꯨꯗꯤ ꯉꯥꯛꯊꯣꯛꯄꯤꯔꯦ ꯅꯪꯒꯤ ꯎꯅꯥꯅ ꯂꯩꯃꯥꯏꯗ ꯀꯦꯜꯂꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯈꯣꯡꯉꯥꯎꯅꯒꯅꯤ ꯅꯍꯥꯛꯅ ꯅꯄꯥꯜ ꯐꯔꯤꯉꯩ ꯃꯤꯑꯣꯏꯕꯒꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯇꯧꯕꯤꯔꯝꯃꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯎꯔꯨꯝ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯃꯥꯏꯗ ꯀꯦꯜꯂꯕ ꯇꯨꯡꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛꯅꯤꯀꯣ ꯑꯗꯨꯝ ꯀꯥꯎꯊꯣꯛꯄ ꯅꯍꯥꯛꯀꯤ ꯃꯒꯨꯟ ꯈꯪꯕꯤꯗꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯨꯕ ꯅꯠꯇꯦ ꯅꯪꯕꯨ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯏꯁ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯃꯐꯝ ꯑꯁꯤꯗ ꯐꯝꯕꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯔꯕ ꯑꯩꯕꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯖꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ ꯑꯁꯨꯝꯅ ꯈꯜꯂꯝꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯐꯦꯁꯦ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯩꯗ ꯁꯣꯜꯂꯤ ꯑꯗꯨꯒ ꯁꯣꯜꯂꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯁꯦ ꯂꯦꯞꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯣꯜꯂꯝꯃꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯁꯤ ꯇꯣꯡꯅꯔꯦ ꯑꯋꯥꯡꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯃꯥꯅ ꯌꯦꯡꯂꯤ ꯑꯌꯥ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯈꯥꯗꯒꯤ ꯌꯦꯡꯕꯗꯒꯤ ꯃꯊꯛꯇꯒꯤ ꯌꯦꯡꯕꯁꯤꯅ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇꯗꯅꯤ ꯈꯔ ꯆꯥꯎꯕ ꯎꯁꯥ ꯑꯃꯗ ꯎꯆꯦꯛ ꯑꯃ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯥꯅ ꯇꯥꯔꯝꯃꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯀꯩꯅꯣꯅꯦ ꯎꯆꯦꯛ ꯑꯃ ꯆꯤꯛꯅꯕꯒꯤ ꯃꯑꯣꯡꯗꯨꯅ ꯈꯣꯡꯉꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯤ ꯌꯦꯡꯈꯠꯄ ꯃꯇꯝꯗꯗꯤ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤ ꯃꯈꯣꯡ ꯅꯥꯝꯃ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯂꯤꯟ ꯑꯃꯅ ꯎꯝꯁꯤꯜꯂꯒ ꯆꯤꯡꯊꯕꯒꯤ ꯃꯑꯣꯡꯗꯨꯅ ꯇꯧꯔꯤꯕꯁꯤ ꯃꯥꯅ ꯎꯔꯝꯃꯤ ꯂꯤꯟꯅꯦ ꯍꯩꯃꯥ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯀꯨꯝꯊꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯡꯕꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯉꯥꯏꯈꯣ ꯑꯩꯗꯤ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯍꯩꯅ ꯃꯥꯡꯕꯁꯨ ꯌꯥꯅꯤ ꯀꯨꯝꯊꯈꯤꯕ ꯌꯥꯅꯤ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯒꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯝꯗꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯄꯥꯞ ꯄꯨꯕ ꯌꯥꯏ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯅꯤ ꯃꯅꯥꯛꯇꯨꯗꯒꯤ ꯎꯁꯥ ꯑꯃ ꯃꯥꯅ ꯊꯦꯛꯂꯤ ꯑꯗꯨꯒ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯦꯡꯂꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯎꯝꯁꯤꯜꯂꯤꯕ ꯂꯤꯟ ꯑꯗꯨꯕꯨ ꯃꯥꯅ ꯀꯟꯊꯠꯂꯝꯃꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯄꯥ ꯆꯥꯅ ꯑꯃꯨꯛꯇꯪ ꯀꯜꯂꯨꯕꯗꯒꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯡꯅ ꯆꯤꯛꯂꯝꯕ ꯂꯤꯟ ꯑꯁꯤ ꯃꯍꯥꯛꯁꯨ ꯃꯊꯪꯒꯤ ꯊꯪꯅꯕ ꯎꯁꯥꯗ ꯃꯊꯪ ꯆꯠꯈꯤꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯎꯂꯝ ꯑꯗꯨ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯈꯥꯗ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯐꯦꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯥꯗ ꯐꯥꯎꯗꯣꯔꯛꯂꯦ ꯑꯗꯨꯒ ꯇꯥꯔꯤꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯃꯥꯅ ꯈꯨꯡꯒꯠꯄꯤꯔꯒ ꯐꯨ ꯇꯝꯅ ꯀꯥꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯥꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯜꯂꯛꯏ ꯐꯦ ꯇꯁꯦꯡꯅ ꯈꯪꯉꯤ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯀꯥꯝꯕꯤꯔꯝꯕ ꯎꯆꯦꯛ ꯑꯁꯤ ꯃꯈꯥꯗ ꯇꯨꯞꯊꯥꯗꯩ ꯎꯆꯦꯛ ꯑꯁꯤꯅ ꯑꯩꯕꯨ ꯀꯤꯒꯅꯨ ꯍꯦ ꯇꯥꯏꯕꯪ ꯃꯤ ꯑꯩꯕꯨ ꯀꯤꯒꯅꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯐꯦꯗꯤ ꯀꯔꯤꯒꯤ ꯀꯤꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯁꯨ ꯍꯛꯆꯤꯛ ꯂꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯀꯣꯏꯊꯣꯔꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ ꯎꯆꯦꯛ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯅꯍꯥꯛꯄꯨ ꯃꯄꯣꯛꯁꯤꯕꯒꯤ ꯑꯩꯅ ꯀꯥꯎꯖꯔꯣꯏ ꯐꯦ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯌꯥꯝꯅ ꯀꯤꯔꯤ ꯅꯪ ꯑꯩꯕꯨ ꯀꯤꯒꯅꯨ ꯑꯩ ꯋꯥꯔꯤ ꯈꯔ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯁꯦꯡꯕꯗꯤ ꯎꯆꯦꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯦꯛ ꯁꯣꯛꯇꯨꯅ ꯃꯥꯅ ꯐꯨ ꯀꯥꯝꯕꯤꯔꯨꯕ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯁꯤꯗ ꯐꯥꯎꯕ ꯃꯔꯣꯜ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯅ ꯈꯪꯕꯅꯤ ꯍꯧꯖꯤꯛꯇꯤ ꯎꯆꯦꯛꯀꯤ ꯃꯔꯣꯜ ꯈꯪꯕ ꯍꯥꯏꯕꯗꯣ ꯃꯥꯅ ꯑꯣꯏꯕꯒꯤꯅꯤ ꯃꯁꯤꯗ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯨꯕꯅꯤ ꯎꯆꯦꯛꯁꯤꯅꯁꯨ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯣꯛꯂꯨꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕꯗꯒꯤ ꯎꯆꯦꯛ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯟꯁꯦ ꯅꯪꯅ ꯈꯪꯂꯒꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯒꯨꯝ ꯇꯥꯕꯅꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯑꯩꯅ ꯅꯪꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕꯅꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡ ꯁꯣꯜꯂꯒ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯈꯨꯟꯇꯝꯗ ꯆꯠꯈ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯐꯦꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯪꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯊꯥꯒꯠꯆꯔꯤꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯂꯥꯞꯈ꯭ꯔ ꯍꯥꯏꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛꯇꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯆꯩ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯈꯛ ꯂꯩ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯒꯅꯤ ꯃꯥꯅ ꯂꯥꯛꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕ ꯌꯥꯏ ꯅꯍꯥꯛ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯐꯦꯗ ꯃꯥꯅ ꯉꯅꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐꯦꯅ ꯈꯨꯝꯃꯤ ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯑꯩ ꯈꯨꯗꯣꯞ ꯄꯥꯏꯔꯤ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯍꯩꯅ ꯑꯩꯅ ꯃꯥꯡꯅꯤꯡꯕ ꯑꯩꯅ ꯊꯣꯛꯅꯤꯡꯕ ꯃꯐꯝꯗ ꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯣ ꯋꯥꯔꯤꯗꯨ ꯃꯊꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯨꯗꯅ ꯎꯆꯦꯛ ꯑꯗꯨꯅ ꯈꯨꯝꯃꯤ ꯋꯥꯔꯤꯗꯨ ꯍꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯒꯅꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤ
ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯦꯅ ꯌꯥꯅꯤ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯁꯤꯗ ꯃꯥꯅ ꯉꯥꯡꯕꯗꯒꯤ ꯎꯆꯦꯛ ꯑꯁꯤꯅ ꯐꯔꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯒ ꯅꯍꯥꯛ ꯇꯥꯔꯣ꯫ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯦ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯦ ꯑꯩꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯐꯦꯅ ꯀꯔꯝꯅ ꯃꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯅꯦ? ꯎꯆꯦꯛ ꯑꯁꯤꯅ ꯈꯨꯝꯃꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯔꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯅ ꯈꯨꯗꯣꯞ ꯑꯗꯨ ꯆꯤꯡꯂꯣꯟ 4-5 ꯂꯥꯜꯂꯒ ꯑꯩꯅ ꯈꯨꯗꯣꯞ ꯑꯁꯤ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯠꯇꯕ ꯎꯆꯦꯛ ꯑꯃꯅꯤꯅ ꯑꯩꯕꯨ ꯇꯥꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯨꯗꯣꯞ ꯑꯁꯤ ꯃꯨꯟꯅ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯜꯂꯒ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯥꯡꯒꯟ ꯀꯟꯈꯤꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈꯤꯕꯗꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯎꯆꯦꯛ ꯑꯃꯗꯒꯤ ꯎꯆꯦꯛ ꯑꯃꯗ ꯃꯊꯪ ꯑꯗꯨꯝ ꯄꯨꯅꯈꯤꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯡꯈꯤ꯫ ꯑꯩꯗ ꯅꯠꯇꯅ ꯎꯆꯦꯛ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ꯫ ꯉꯁꯤ ꯅꯪꯅ ꯈꯨꯗꯣꯞ ꯑꯁꯤ ꯄꯥꯏꯕꯁꯤꯗ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯗꯣ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯅꯅꯤ꯫ ꯈꯨꯗꯣꯞ ꯑꯗꯣ ꯑꯩꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯐꯦꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯍꯧꯕꯅ ꯐꯒꯗ꯭ꯔꯥ? ꯈꯨꯗꯣꯞ ꯑꯁꯦ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯕ ꯇꯥꯛꯄꯤꯒꯅꯨ ꯑꯩꯅ ꯄꯥꯏ ꯍꯥꯏꯕ ꯇꯥꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯐꯦꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯑꯗꯨꯝ ꯌꯧꯔꯛꯈ꯭ꯔꯦ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯇꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯎꯆꯦꯛ ꯑꯁꯤꯅ ꯎꯔꯔꯦ꯫ ꯎꯆꯦꯛ ꯑꯁꯤꯅ ꯎꯕꯗꯒꯤ ꯎꯆꯦꯛ ꯑꯗꯨꯗꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯐꯦꯗ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯦ ꯃꯈꯣꯡ ꯑꯁꯤ ꯆꯩꯅꯥ ꯐꯥꯎꯔꯕꯁꯨ ꯐꯥꯎꯅ ꯑꯗꯨꯝ ꯃꯅꯤꯡ ꯍꯟꯕ ꯃꯇꯝ ꯑꯁꯤꯗ ꯐꯦꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯁꯤꯗ ꯋꯥ ꯑꯗꯨꯝ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯥꯏꯅ ꯃꯥꯅ ꯐꯦꯕꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯐꯦꯅ ꯌꯥꯔꯣꯏꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯂꯥꯛꯂꯕꯅꯤꯅ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯕꯤꯈ꯭ꯔꯒꯅꯤ ꯈꯨꯗꯣꯞꯁꯨ ꯃꯨꯟꯕꯤꯈ꯭ꯔꯒꯅꯤ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯇꯥꯍꯟꯕ ꯁꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯦ ꯎꯆꯦꯛ ꯑꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯃꯥꯅ ꯀꯤꯖꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯐꯦꯁꯨ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯆꯤꯡꯅꯕꯗꯒꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯐꯦꯒꯤ ꯃꯤꯠꯇ ꯀꯔꯤꯃꯠꯇ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯎꯗ꯭ꯔꯕꯁꯨ ꯎꯆꯦꯛ ꯑꯁꯤꯅ ꯆꯤꯡꯅꯅ ꯃꯥꯅ ꯇꯨꯡꯍꯟꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯁꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ꯫ ꯀꯔꯤꯃꯠꯇ ꯂꯩꯇꯕꯁꯤꯗ ꯐꯦꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯦ ꯎꯆꯦꯛ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯀꯔꯤꯃꯠꯇ ꯎꯕ ꯉꯝꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯀꯤꯔꯤꯗꯨꯕꯣ? ꯎꯆꯦꯛ ꯑꯁꯤ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯃꯨꯛꯁꯨ ꯐꯦ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯎꯆꯦꯛ ꯑꯁꯤꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯁꯤꯅ ꯄꯥꯎꯈꯣꯡ ꯑꯃꯗ ꯆꯜꯂꯤ ꯍꯥꯏꯕ ꯐꯦ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯩꯅ ꯃꯍꯥꯛꯁꯦ ꯁꯣꯜꯂꯒ ꯐꯥꯎꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯈꯨꯗꯣꯞ ꯑꯁꯦ ꯄꯨꯠ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯈꯨꯗꯣꯞꯇꯨ ꯃꯥꯡꯈꯤꯕꯗꯒꯤ ꯑꯩ ꯈꯨꯗꯣꯞ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯐꯦ ꯄꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯈꯜꯂꯛꯂꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯃꯛꯇꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯝꯂꯒꯅꯤ ꯁꯛꯇꯝ ꯑꯗꯨ ꯍꯥꯏꯕꯁꯦ ꯐꯦꯅ ꯈꯜꯂꯛꯏ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯀꯤꯅ ꯃꯅꯤꯡ ꯍꯟꯈꯤꯕꯁꯦ ꯐꯅꯌꯥꯝ ꯂꯥꯞꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯐꯦꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯗꯣꯞ ꯃꯥꯡꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯀꯔꯝꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯒꯅꯤ? ꯑꯩꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ? ꯂꯝ ꯑꯁꯤꯗꯤ ꯌꯥꯝꯅꯁꯨ ꯂꯥꯞꯄꯦ꯫ ꯑꯩꯕꯨ ꯀꯔꯝꯅ ꯍꯟꯒꯅꯤ? ꯑꯁ ꯀꯃꯥꯏ ꯇꯧꯅꯤ? ꯍꯦ ꯎꯆꯦꯛ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯈꯨꯗꯣꯞꯇꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯄꯥꯈꯠꯄ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯎꯆꯦꯛ ꯑꯗꯨꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯅꯥꯛꯃꯛꯇꯗ ꯁꯛꯇꯝ ꯑꯁꯤ ꯇꯞꯅ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯎꯆꯦꯛ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯔꯔꯦ꯫ ꯎꯆꯦꯛ ꯑꯁꯤꯗ ꯃꯥꯅ ꯂꯣꯟꯅ ꯁꯥꯔꯝꯕ ꯋꯥꯔꯤ ꯑꯁꯤ ꯐꯦꯅ ꯀꯔꯤꯃꯠꯇ ꯎꯗꯦ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯝꯅ ꯁꯥꯔꯝꯕ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯁꯤ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯎꯆꯦꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯍꯟꯖꯤꯟ ꯐꯦꯅꯗꯤ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯩ꯫ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯤ ꯑꯩꯕꯨꯁꯨ ꯅꯪꯅ ꯀꯟꯕꯤꯌꯨ ꯍꯦ ꯎꯆꯦꯛ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯁꯤꯅ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩ ꯅꯪꯕꯨ ꯀꯜꯂꯒꯦ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯍꯥꯛ ꯌꯥꯒꯗ꯭ꯔꯥ? ꯐꯦꯁꯨ ꯌꯥꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯎꯆꯦꯛ ꯑꯁꯤꯅ ꯍꯪꯉꯤ꯫ ꯅꯍꯥꯛ ꯄꯥꯈꯪꯂꯥ? ꯅꯍꯥꯛ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯥ? ꯐꯦꯅ ꯑꯩ ꯄꯥꯈꯪꯅꯤ꯫ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯩꯁꯤ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯀꯣꯏꯊꯣꯔꯛꯄꯗ
ꯑꯩꯅ ꯂꯝ ꯀꯌꯥ ꯌꯧꯔꯨꯔꯦ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯋꯥꯈꯜ ꯆꯥꯟꯅꯕ ꯅꯨꯄꯤꯁꯤꯡ ꯑꯩꯅ ꯌꯦꯡꯉꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥꯁꯨ ꯊꯦꯡꯅꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯆꯤꯡꯌꯥ ꯇꯝꯌꯥꯒꯤ ꯐꯖꯕꯁꯤꯗ ꯀꯣꯏꯊꯣꯛꯂꯨꯒꯦ ꯋꯥꯈꯜ ꯑꯁꯤ ꯈꯔꯁꯨ ꯋꯥꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡꯗꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯍꯥꯏꯗꯨꯅ ꯐꯦꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯝꯃꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯎꯆꯦꯛꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯕꯤꯒꯦ ꯌꯨꯝ ꯃꯥꯏꯀꯩ ꯊꯨꯅ ꯄꯥꯡꯕ ꯉꯝꯅꯕ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯕꯤꯒꯦ ꯑꯗꯣ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯑꯥꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯑꯆꯧꯕ ꯈꯣꯡꯖꯥꯎ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯡ ꯈꯨꯟꯕ ꯂꯥꯛꯄꯅꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯅꯪ ꯃꯥꯒꯤ ꯃꯁꯛ ꯑꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯥ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯐꯦꯅ ꯂꯩꯁꯥꯕꯤ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯑꯁꯤꯒ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯛꯄꯅꯤ ꯃꯍꯥꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯃꯁꯛ ꯑꯗꯣ ꯑꯃꯨꯛꯇꯤ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯕꯤꯒꯦ ꯐꯦ ꯂꯩꯁꯥꯕꯤ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯐꯦ ꯎꯆꯦꯛ ꯑꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯎꯆꯦꯛ ꯑꯁꯤꯁꯨ ꯂꯝꯕꯤ ꯇꯥꯛꯂꯤꯕꯇꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯥꯝꯅ ꯆꯤꯡꯅꯩ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯐꯦꯅ ꯃꯥꯒꯤ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯕꯤ ꯑꯗꯨꯒ ꯃꯥꯅ ꯐꯦꯕꯨ ꯑꯃꯨꯛ ꯐꯠꯇꯕ ꯂꯝꯕꯤꯗ ꯄꯨꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯁꯤꯅ ꯈꯜꯂꯤ ꯄꯨꯁꯤꯟꯅ ꯃꯉꯣꯟꯗ ꯌꯥꯊꯪ ꯑꯃ ꯇꯧꯊꯔꯛꯄꯅꯤꯅ ꯑꯗꯨꯝ ꯄꯨꯁꯤꯟꯗꯕꯗꯤ ꯌꯥꯗꯕꯅ ꯄꯨꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯈꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯎꯆꯦꯛ ꯑꯗꯨꯅ ꯇꯨꯇꯨꯗꯣ ꯑꯥꯗ ꯂꯣꯡꯈꯨꯜꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯥꯗ ꯂꯣꯡꯈꯨꯜꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯐꯦꯁꯨ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤ ꯂꯣꯡꯈꯨꯜ ꯑꯃꯗꯒꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯥꯏꯐꯦꯠ ꯑꯣꯟꯈꯠꯂꯛꯄꯒꯨꯝ ꯇꯧꯏ ꯑꯣꯟꯈꯠꯂꯛꯄꯗ ꯄꯪꯂꯥꯞꯇꯤ ꯂꯥꯞꯄ ꯅꯠꯇꯕꯅꯤꯅ ꯐꯦꯅ ꯎꯔꯦ ꯌꯥ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯐꯦ ꯁꯣꯟꯕ ꯍꯧꯔꯛꯏ ꯎꯆꯦꯛ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣ ꯁꯤꯕꯣ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯑꯁꯨꯝꯅ ꯆꯠꯄꯁꯤꯕꯨ ꯊꯤꯡꯗꯕ꯭ꯔꯥ ꯎꯆꯦꯛ ꯑꯁꯤꯅ ꯈꯨꯝꯃꯤ ꯈꯪꯗꯦ ꯃꯍꯥꯛꯇꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯡ ꯑꯗꯨꯝ ꯈꯣꯜꯂꯤ ꯑꯗꯨꯒ ꯏꯊꯟ ꯊꯟꯕ ꯇꯣꯡꯒꯣꯜ ꯑꯃ ꯐꯥꯔꯒ ꯑꯗꯨꯝ ꯆꯠꯈꯤ ꯃꯐꯝ ꯑꯁꯤ ꯉꯥꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ ꯅꯨꯄꯤ ꯑꯁꯤ ꯅꯪ ꯋꯥꯔꯤ ꯁꯥꯕ ꯉꯝꯒꯗ꯭ꯔꯥ ꯐꯦꯅ ꯑꯩ ꯑꯃꯨꯛꯇ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯐꯦꯁꯦ ꯑꯁꯦꯡꯕꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕ ꯈꯟꯗꯨꯅ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯁꯦ ꯃꯅꯥꯛ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯐꯦꯅ ꯏꯆꯜ ꯐꯦꯅ ꯏꯪꯅ ꯇꯝꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯣꯡ ꯈꯨꯜꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯊꯣꯡꯁꯤ ꯇꯞꯅ ꯍꯪꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯦꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯝꯈ꯭ꯔꯦ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯐꯦ ꯃꯥꯡꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯋꯥꯈꯜ ꯀꯔꯤꯝꯇ ꯈꯟꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯗꯧꯅ ꯇꯧꯔꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯈꯨꯝꯗꯣꯔꯛꯄ ꯋꯥꯍꯩꯁꯤꯅ ꯍꯦꯜꯂꯤ ꯐꯦ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯈꯤꯕ ꯐꯦꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯖꯤꯜꯂꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯤꯗ ꯐꯦꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯕ ꯇꯣꯡꯒꯣꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯗꯨꯅ ꯌꯦꯡꯍꯜꯂꯛꯏ ꯉꯥꯁꯤꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯐꯦꯅ ꯏꯪꯅ ꯇꯝꯅ ꯋꯥ ꯉꯥꯡꯉꯤ ꯀꯔꯤꯒꯤꯅꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯂꯣꯡ ꯈꯣꯜꯂꯤꯕꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ ꯐꯖꯔꯕꯤ ꯅꯪꯅ ꯑꯗꯨꯝ ꯂꯣꯡ ꯈꯣꯟꯕꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯃꯤ ꯃꯁꯦ ꯑꯩꯒꯤ ꯏꯅꯥꯠꯅꯤ ꯑꯩꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯏꯕꯨꯡꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯐꯦꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯈꯨꯜ ꯑꯅꯤ ꯑꯍꯨꯝ ꯂꯥꯜꯂꯒ ꯂꯩꯕ ꯈꯨꯟꯗꯒꯤꯅꯤ ꯅꯈꯣꯏ ꯈꯨꯜ ꯑꯁꯣꯝꯗ ꯑꯗꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯝꯅ ꯈꯨꯜ ꯑꯅꯤ ꯑꯍꯨꯝ ꯂꯥꯜꯂꯒꯗꯤ ꯀꯔꯝꯅ ꯀꯣꯏꯊꯣꯔꯛꯂꯤꯕ ꯐꯦꯅ ꯑꯩ ꯃꯔꯝ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯏꯆꯟ ꯅꯪꯒꯤ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔꯁꯨ ꯍꯥꯏꯅꯤꯡꯉꯤ ꯉꯁꯤꯗꯪ ꯑꯍꯥꯟꯕ ꯎꯕ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯏꯆꯜ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯂꯝꯍꯥꯡꯅꯤ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯃꯥ ꯏꯕꯨꯡꯁꯤꯃ ꯍꯥꯏꯔꯝꯂꯒ ꯃꯊꯪꯒꯤ ꯊꯪꯅꯕ ꯑꯗꯣꯝꯗ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯐꯦ ꯑꯗꯨꯝ ꯇꯨꯡ ꯏꯜꯂꯤ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯨ ꯂꯝꯍꯥꯡꯅꯤ ꯑꯇꯣꯞꯄ ꯃꯤꯅ ꯎꯈ꯭ꯔꯒꯗꯤ ꯏꯕꯥꯅꯤꯕꯨ ꯐꯅ ꯍꯥꯏꯅꯈꯤꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯅꯪꯁꯨ ꯆꯠꯂꯣ ꯅꯨꯄꯤ ꯑꯁꯤꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯄꯥꯈꯠꯄ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤꯗ ꯐꯦꯅ ꯑꯗꯣ ꯍꯌꯦꯡꯁꯨ ꯂꯣꯡ ꯈꯣꯟꯕ ꯂꯥꯛꯀꯗ꯭ꯔꯥ ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯀꯦ ꯅꯨꯄꯤ ꯑꯁꯤ ꯑꯗꯨꯝ ꯆꯠꯂꯤ ꯐꯦꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗ꯭ꯔꯦ ꯑꯩ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯣꯕ ꯍꯥꯏꯗꯨꯅ ꯐꯦꯅ ꯈꯔ ꯀꯟꯅ ꯂꯥꯞꯅ ꯂꯥꯎꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯃꯉꯥ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ
ꯃꯉꯥꯗꯣ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯐꯦ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯐꯦꯅ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ, ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯎꯆꯦꯛ ꯑꯗꯨꯒ ꯃꯥꯒ ꯊꯦꯡꯅꯔꯦ꯫ ꯎꯆꯦꯛ ꯑꯗꯨꯗ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ, ꯍꯌꯦꯡꯁꯨ ꯑꯩ ꯂꯥꯛꯀꯅꯤ, ꯑꯗꯣ ꯑꯩ ꯈꯨꯗꯣꯞ ꯐꯪꯂꯕ꯭ꯔꯥ, ꯑꯩ ꯈꯨꯗꯣꯞ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯐꯪꯂꯦ, ꯁꯦ ꯅꯪ ꯈꯨꯗꯣꯞꯁꯦ꯫ ꯈꯨꯗꯣꯞꯇꯨ ꯄꯥꯏꯔꯦ꯫ ꯃꯍꯩ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯁꯤꯅꯗꯤ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯁꯤꯅ ꯎꯆꯦꯛ ꯑꯁꯤ ꯋꯥ ꯂꯪ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗꯤ ꯃꯛꯁꯤꯜꯂꯒ ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯔꯣ ꯍꯥꯏꯔꯦ꯫ ꯐꯦꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗꯨꯅ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯩꯗꯨ ꯁꯣꯜꯂꯒ ꯐꯦ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯎꯆꯦꯛꯁꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯁꯤ ꯉꯁꯤ ꯊꯥꯗꯣꯛꯈꯤꯕꯁꯦ ꯍꯌꯦꯡꯁꯨ ꯃꯍꯥꯛ ꯂꯥꯛꯅꯕꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯅꯪ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ? ꯎꯆꯦꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯀꯔꯤꯒꯤꯅꯣ? ꯃꯈꯨꯠ ꯆꯜꯂꯕ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯕꯨ ꯃꯥꯅ ꯐꯥꯔꯒ ꯍꯥꯠꯄꯁꯨ ꯍꯥꯠꯇꯦ, ꯑꯋꯥꯕ ꯇꯥꯍꯟꯕꯁꯨ ꯇꯥꯍꯟꯗꯦ, ꯍꯌꯦꯡꯁꯨ ꯂꯥꯛꯅꯕ ꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯣꯏꯗ꯭ꯔꯥꯅꯦ? ꯑꯩꯕꯨ ꯍꯣꯔꯦꯟ ꯂꯣꯟꯅ ꯆꯠꯂꯒ ꯍꯥꯏꯁꯤꯔꯥꯅꯦ? ꯎꯆꯦꯛ ꯑꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯁꯣꯝꯗꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯈꯪꯉꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯒꯅꯤ ꯈꯪꯉꯣ꯫ ꯑꯩꯅ ꯃꯥꯕꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫ ꯑꯩꯅ ꯃꯥꯕꯨ ꯐꯖꯅ ꯊꯥꯗꯣꯛꯏꯁꯤꯅꯤ꯫ ꯍꯌꯦꯡ ꯃꯍꯥꯛ ꯂꯥꯛꯀꯗꯕꯅꯤ꯫ ꯍꯌꯦꯡꯁꯨ ꯑꯩꯅ ꯂꯣꯡ ꯈꯨꯟꯕ ꯅꯨꯄꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯄꯗꯨ ꯑꯩꯅ ꯉꯥꯏꯔꯝꯒꯅꯤ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯅꯈꯣꯛ ꯑꯁꯣꯛꯄꯗꯣ ꯑꯩꯅ ꯐꯍꯟꯕꯤꯔꯝꯒꯦ, ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯅꯆꯤꯟꯖꯥꯛ ꯊꯤꯔꯨꯔ ꯆꯠꯂꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯎꯆꯦꯛ ꯑꯁꯤ ꯋꯥ ꯂꯥꯡ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯣꯛꯄꯁꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯐꯍꯟꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯄꯥꯏ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯁꯤꯅ ꯄꯥꯏꯈ꯭ꯔꯕ ꯇꯨꯡꯗ ꯁꯛꯇꯝ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯌꯦꯡ ꯇꯥꯏꯕꯪ ꯃꯤ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯄꯁꯦ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯒꯅꯤ, ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯤ꯫ ꯀꯔꯤ ꯄꯥꯈꯣꯡꯕꯨ ꯆꯜꯂꯤꯕ, ꯀꯔꯤ ꯊꯧꯔꯥꯡꯕꯨ ꯁꯤꯜꯂꯤꯕ? ꯃꯈꯨꯠ ꯆꯜꯂꯕ ꯇꯥꯏꯕꯪ ꯃꯤ ꯐꯦꯕꯨ ꯃꯥꯅ ꯐꯥꯔꯒ ꯑꯋꯥꯕ ꯇꯥꯍꯜꯂꯝꯗꯕ ꯑꯃꯨꯛꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯉꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯌꯦꯡ ꯄꯥꯊꯣꯔꯛꯄ ꯃꯇꯝꯗ ꯑꯆꯨꯝ ꯆꯨꯝꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫